Krumjuri, Times of Manipur Ginimidang Waram Pungmanga Orly News Main Kaviri Single Visualization at Ramjuri. Ozi Pungzasi Fawagi Mariba Pau Sing Pizeri. Matam Sang na COVID-19 Sandaropagi Chang Asi, Nemtaru Rabani, Adubo, Handak Namit Karani Asida Amuk Nahona COVID-19 Sandaropagi Chang Asi Tapna Hengalapagi Mamitari. Masigi Yanglaga Lengak Asina, Airport Amadi, Atay Entry Points Singa, Monitor Tauba, Hongnaba Instruction Piba Hokre. Miyam nasu isa-isagi safety gi damak marks upa hobiro police na faraga namdana marks upagi hainabi thadok-lase laisat asi sandoraktringaida laksinaba laingak na hotnagni masida miyam nasu cooperation pibiu haina mahakna makhatake state asida haukiba numit kharani asida covid-19 positive oibagi chang wangkhalakpaga mari lenana laingak ki maikaidagi thorang kaya lokhatpa hokre Taurang sing adugi sarukama oina atopa state singdagi changlakpa mitop sing COVID-19 test tongna ba pauktak pikre Churachandpur gi oina behang madi Sinjwal Tengnopal gi oina more gate number 1 2 amadi ICP Kamjong gi oina Nambasada Senapati gi oina Mau gate Jiribang gi oina Jiri gate aduga Imphal West ki oina Berti Kendrajit International Airport at Janglakpa amadi lakpa miyoi sing COVID test tauba Director of Health Services ki Director Dr. K. Razona Thokpa Cherol amana kangan kre Yumthang nariba Myanmar gi Tamu town da nongmaina kaptuna hatkiba Moredagi Tamil Macha Anigi Asiba Haksang, Hausi Fauba, Myanmar Maikaidagi, Sineraktree. Ahenba security personnel Suzinaduna, Ngamkai Paring Singdangak Senbeki Tabak Kankat Kray. Adumoinamag, More Kaitel Thong Hangnaba Hokivagalunana, Auto Gari Singsu, Service Dongna Kray. Hausi Fauba Yoina Pam Dava Togdok Sing Topagi Pau Laitre. Ngarang numidang pung nipan rom taba matamda urkhulgi view lenta electric tagi horakpa oigani haina chingnaba maina dukan ahumta tumna chakre mai chakle haibagi pau hek fangbaga manak nakpada leiba khunja sing ukrul fire service police amadi kuntra manga subba AR gi kangbuna mai kanbagi thabak chathaki ukrul police gi OC lanina fongdorakpagi matung inadi mai chakraba dukan ahum adu barada leiba ngaktani Hauzik Fawbagi oina dukan sing adugi mapu sing manchang kayamuk mangkrabagi haibadu khangalakpa leitre. Moirang Kendragi MLA Thongam Santigi Luching Makhada Moirang da Leba Clubs CSO Sing amadi District Forest Division nga Kusamnana Sinduna Humpu Tara Humdoi Suba Vana Mahosab Lisingani Kunitoiga Marilinana Upal Tharasi Haiba Mapau Puba Kongset Ama Ngasi Moirang da Pangthokre. Moirang Kendragi MLA Thongam Santina Saruk Yakiba Kongsat Aduga Mari Lenana, Moirang Kaitel Dagi Hauraga, Moirang Mamang Chingjau da Kongsat Adu, Lamtung Fam Oibaga Lunana. Makal Kayagi Uchara Lisingamaga Chamanga, Taki Hari. Mamang Tagi Taraga Mari da Taubal District Police ki Kangbuna, Moizing Mina Bazar da Leba, Taubal Mayum Ahamadi Bibi, Chahi Nipuganipan, Mapuroiba, Giaits Kadimur, Atopa Ming Kadimgi Mayumda Chalairamba Brown Sugar Factory Ama Thugai Kraba Matung Makata na Thogdok Aduda Chenaba Miyoi Manga Fagat Pangamkre Faraba Singadugi Manungda BDF Ani Yauram Lehari Faraba BDF Ani Adu Kangpokpi District ki New Kanan Village Tegi Kamnailun Wi-Fi Atopa Ming Khai Apokpa Lanek Wi-Fi Amadi Sikhong Thongthabi Degi MD Islam Khan Apokpa MD Jalaluddin Kawihari Union Women and Child Development Minister Smriti Irani bu Manipuri portfolio gi mathakta Ministry of Minority Affairs ki Sarj Punaba aduga Civil Aviation Minister Jyotiraditya Sindhyana Ministry of Steel ki charge Punaba khangan kre anoba khongthang ama lakleba se Minority Affairs Minister Mukhtar Abbas Navi amadi Steel Minister Ramchandra Prasad Singhna Union Council of Minister dagi resignation tongnaba President ta Pisalakiba Cherol adu President na accept of Kibagalunana ahongba asi lakibani hari Haukiba pung kunmari asida Bharat anoba COVID ki case lising 39 ga chamapan kuntra
हेंगलखिबगा लोइनना पुंगफम अदुदा लाइचत असिना मरम ओइदुना मियोय 35 लेखिद्रे यूनियन हेल्थ मिनिस्ट्री की रिपोर्ट की मतुंग इना पुंगफम अदुदा मियोय 13,750 लाइचत असिदगी फगलक्तुना डिस्चार्ज तौख्रे हौजिक फाउबगी ओइना रिकवरी रेट चादा 39.5 ओइरी हौजिक फाउबगी ओइना नौना लाइचत असिना नाबा मीगी मसिंगना लाकनी 13,953 हेंगलक्ले हैरी यामना थमोय सोकनिंगाय अमदी तुजुंगनिंगाय ओइबा थौदोक अमा ओइना यूपीगी सोनेभद्रागी कर्मा एरियादा अचेनबा ट्रेन अमगी ममांगदा सुपनतंगी चही 19 खक्तमक ngairibi nupi ama apikpa macha aniga loinana songsinduna sijakre ngarang ayuk thokiba thodok aduda masagi chei 19 surabi ajita amadi maki chahi mari khakta ngairibi macha nupa sauraf khudakta seki aduga chahi taruk surabi macha nupi raunak manaknak pada leiramba miyoi singna khudakta hospital da pukhatuna laikanaki adubu laikanaba ngamdana leikidabani hairi थौदोक अदुगी मतंगदा पुलिस ना केस अमा लौखटखिबगा लोइनना करी मरमगी दमक तमथीरबा मिसी अदु चथकिबनो हाइबा खंगदोकनबा थिजिनबा होख्रे हारि हौजिकी ओनदि आवरली न्यूज मतंग सलुशन जरे पाउमिंग तबिहिबा सिंगम गाना खंजरी